सिदगी हन बकरी हाइदो के बनोय करी नो मोइना खोय अदे असोमदना मोइना प्रजा मुई मयाम डिस्टर्बेंस तव खोल अखोय डिस्टर्ब तव हाइ तब मिरा खोय जुमरा हाइ चुम अखोय की मिंग आइसिना वा कन ngang ba हाइ तबरा नंगोन दल नाइ नुंगाइ तब क्रेमत लेते डिपार्टमेंट कना कनाम दसु नुंगाइ तब लेते सिगे नुंग कुदिंग के सि गाड़ी सब कांद आई करम चले लिलोंग फारो असम चले आई गाड़ी दो तबद यादबई खुगा लोय नाबगे को then sida any kind of disturbance lakpado akhoi mayam sina lepaga tawgen haibra haidaba adugi thaksida noina si lambi si thakti bok tamje kari sigi thaksida adugi awbagi assurance piriba praja maya lambi gi then akhoi ma honorable minister duga kyar phaminarba akhoi isa yauna chief minister ga phaminaraga yanaba adu chief minister ga honorable minister ga du noina moina tawdre harga di akhoi moida haige noina tawdre harga noida haigani aduga sida chachengna harga di one time first time aiga nanga unabada haiba loan chigi ton chi nate ba ko mamangda aikoina piba noida piriba adugumba leniency adugumba noida piriba nungsiba haidi noigi any problem lebak tu kian ba rokan dai natika da phone tawna haibani noi chen mang ba tare ne haibani ikano adugi thaki leiba mi akhoi si mayai lambi se noi department sina kari wena urino no aina hiding in the next tender forget about it next tender kaugro mamang ki budget ka thoki ba kai chali thigat kan hu ji mamang da sahi chupa samana lehin ba si kari gino haina thigala agadi do ai su hujik su amka su again minister ga ju famina si hojing ngasi mo dum famina si cry the budget cry like ra do whoever is guilty mara lai bu puthoga khoi mayam si net la kan ne ba mani sumna wahai phajabana yaro ai wahai phajada ba hai bra ai mamang da hai de ko अखोई मयाम सिदा अखोइदा चारिबा ब्लेम करिनो खंबरा नोय प्रजा मयाम सिना अखोइदा लेबाक की सिगी मयाम सिना क्लब सि आदि संमाइजन आ मखा दगिना मोंसांगै बोगिन सिगी मयाम की मरक सिदगी सियलिबा पैसा बुथोग सियलिबा देन मसागी मतम मांगगा सियलिबा सिगी मयाम सिदा करी बदनाम चाइ नोय खंबरा जुमिको देन वन टाइम हरगदी इफ नॉट नोयना ngam हरगदी ngमोय ना हाइग्रो adu aina mamang kare hai honorable minister ga famina ba cm ga famina ba su akhoi na haina budget tu leitra akhoi gi mine ba noi do akhoi gi thika do akhoi gi mine na khan ba gi nusi re ba koi na adu di paisa leitra har ju budget te hena hamna ba do koi hai ga na hai bra hai da bra adu gi thak tu da gi noi na thabak su da tar ga di if you are waiting for the next tender adu di tawro na akhoi prajan paisa khair ga tawne prajan paisa khair tawne si adu wana se ta mai hai jaina huji ki ama ka lejari ba next tender tu kau thokro four lane ki lakne har ngarang tang nan tamu gobind das kai family noi isor chandra hebra bisor chandra do phone taw da man four lane ki tu confirmation la ni tender thala ni four lane ki tender lakne na khoi si da chak ka do bra or na jagana sigi next tender tu ngar si chak ka do bra paisa lai ka haro du akhoi budget hafan na bana irang amu lei jagre adege mu अखोई इसिंगी प्रॉब्लम नोंग ताब खोपगी जुम लेजबनिना थबक से सुम थेंगदन बाय तारे अदा हंदकी इरांग से लेत्रगदि नहाना सुवाकनि थम सुम हौरनिबा अदा अस्वाकनि थबक लेप लेबनिना थबक से सुवाकनि खा सुम थेंगदबा अदा आइजु इसामकसु अखोई नो आइजद्रेदि हाइदु उरगा थबक से सुजल लखजे ngमजदबनिना आइजे अखोई ताबो बिजु है कमु हाना अखोइना हाइजरुबजिदा आइजे फोन तरपजिबा आइ पाइबजे ngमद्रेबा कईगनोदा अना हूँ खितंग खोना हाईदौरीबा अदो थबक्ति सुजगनी ठिकादारसिंगदो अखोई हानसु कन लोय तौजरबनी अदुगा हंदक से मयाम की थबक से खितंग थेंगदबसिना मरम ओइगा अखोइना ठिकादारसु अखोई शोकोस नोटिस अमक अखोइना पिजैयबा थबक सुद्रगदी कईगुम थबक सुजद्र सुबिद्रगदी हंदक निमित तरानी बोकी मनुंगसिदा डेवलपमेंट अमा पिबियो अदो कईगुम पिबिद्रगदी अखोई तरमेट तौजरगनी हाइबे कनोसुमा अखोई थमजरगा लेजरबने ऑलरेडी अदो ngasimaksu अखोई साइड चसी लंबी अमति यंगथोकसे हाइनगी प्लान दि लेजरबनेबा अदा मॉर्निंग जिदा ngasi समाइना लेबक दो फोय कोते हाइबगी कनो ताजबदगी आई सामक्सु फैमिली गा लोइना केरोदा लाइक रूम बम खक चचरुबनिना आई तो याम गन्ना आई योक्सन जब कामजदे मयामना वरा बिरोयना खंजेगा अदो हुजिहुजिकी मथंगी जिदा अखोई टेंडर अमा मुक्सु लेजरीबा सही अमगी हनक जनवरी तारीख कुन स्वाइदगी मतुंगदा अमा मुका अमु लाक्सेरनीबा अदो अदुदजु अदुम खुदोंग चाबा अदुम फंगजगनी हैना खंजे स्वागनी सेमजरगा लेजरे कक्चिंगीजे अदो सी सोनाकन हान एम्फेसिस पिजरगे हुजिहुजिकसु अदुम थबक सुबगी मतम खा लेजरीबा अने लेजरी मनुंगजिदा सोनाकनदा ना प्रायोरिटी पिरगा तौजरगे हैना आई हाइजगे अदुगा अते अते इमा इवेंट होइना याम होइना कई हाइबिनिंग बतै कई
ꯂꯩꯕꯤꯔꯤꯒꯦ 이 사람이 아이 그런 하나기네 거의 한기 마망다 너희나 너희 락이다 아마 란스나 내려놓고 아주 맞다마다 지금 미니스터가 파미를 간다 very next day 하우바나 야나라 하우람네 레페 레페 마퉁다 아무가 카리 레게 하드나 마양스나 honorable minister가 파미는 난 야우레 honorable minister가 파미도 second time 네 아두다 티카다 란 모혼 야우나 코나 로이나 야우라 간다 아두다 피바 아두기 commitment도 padana tawdre bako chome ko tawdre adu thika dar do ngamra noi kana kano sin ngamra ha adugi no aina question nama hangi sai kai no da thika dar do na sokos notice adu da na tawle gadra minumit kya ni no khoina si tawle se aina haningi sa atai tok se nang chumai tai ne ai chumai tai ne akoi loina sigi kano singa kan san ngak ne delhi gi nungti gi nomin ani rahum lak thawri na isama adu mayam sina kari tawre akoi da even sometimes kari haida ꯑꯩꯈꯣꯏꯅ ꯌꯥꯅꯔꯒ ꯊꯤꯀꯥꯒꯤ ꯆꯦꯟꯕ ꯃꯤꯅꯦꯅ ꯎꯕꯤꯔꯤꯅꯤ ꯁꯤ ꯃꯌꯥꯝꯁꯦ ꯆꯨꯝꯕ꯭ꯔꯥ ꯅꯪꯒ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯄꯥꯎ ꯐꯥꯎꯅꯩ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗ ꯅꯨꯃꯤꯠ ꯀꯌꯥꯔꯛ ꯄꯥꯎ ꯐꯥꯎꯅꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯕꯗꯣ ꯊꯤꯀꯥꯗꯥꯔ ꯃꯁꯥꯃꯛꯇꯁꯨ ꯌꯥꯎꯏ ꯅꯣꯏꯗꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏꯅ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯩ ꯏꯁꯥꯃꯛꯀꯤ ꯃꯊꯛꯇ ꯍꯥꯏꯌꯔ ꯃꯌꯥꯝ ꯑꯣꯊꯣꯔꯤꯇꯤ ꯃꯌꯥꯝꯁꯨ ꯂꯩꯕꯅꯤꯅ ꯑꯩ ꯉꯁꯤꯃꯛ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔꯗ ꯑꯩ ꯍꯥꯏꯖꯔꯒꯦ ꯑꯗꯨꯒ ꯀꯟꯁꯔꯟ ꯊꯤꯀꯥꯗꯥꯔ ꯃꯁꯥꯁꯨ ꯀꯧꯖꯔꯒ ꯑꯊꯨꯕꯤꯗ ꯉꯁꯤ ꯍꯌꯦꯡꯃꯛ ꯅꯠꯇ꯭ꯔꯁꯨ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯑꯃ ꯀꯛꯆꯤꯡꯗ ꯂꯩꯕꯅꯤꯅ ꯁꯣꯅꯥꯀꯥꯟꯗꯤ ꯄꯨꯊꯣꯔꯛꯄꯗ ꯃꯇꯝ ꯈꯤꯇꯪꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯃ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯄꯤꯕꯤꯔꯣ ꯑꯗꯨꯒ ꯍꯦꯛ ꯂꯧꯖꯕꯒ ꯉꯁꯤꯗꯤ ngamaga na thangdongna bai hona jarage ngamdraga hayengje pochai je sorakanda puraknabagi mafam tanjam khatang ngai be na pibiro aduga sunabagi sa ai honabagi akoi hayo 3 to haijarage adu ai samaksu kanoda sugadaba thikada moidu ai kentau jarage haijarage aduga thabakse thuna yaringo sunaba haijada adu khwai maru oina mafamje kadai de haujagadagi habdu matangdi amtang
ꯍꯥꯏꯕꯤꯔꯒꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯅꯤ ꯀꯥꯏ ꯃꯐꯝꯗ ꯍꯧꯖꯒꯗꯒꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯐꯥꯔꯁꯇꯒꯤ ꯍꯥꯏꯖꯈꯤꯕꯁꯦ ꯁꯝꯔꯧꯒ ꯂꯪꯊꯕꯥꯜꯒꯁꯦ ꯈ꯭ꯋꯥꯏ ꯐꯤꯕꯝ ꯊꯣꯛꯄꯅꯤꯅ ꯁꯤꯗ ꯍꯥꯟꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯦ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯍꯥꯏꯖꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥꯡꯗ ꯍꯦꯛ ꯎꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯇꯧꯖꯔꯔꯣꯏ ꯑꯗꯨꯅ ꯁꯦꯝꯕꯗꯨꯗꯤ ꯁꯥꯔ ꯍꯣꯏꯅ ꯍꯌꯦꯡ ꯍꯪꯆꯤꯠ ꯍꯥꯏꯕꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯗꯨꯗ ꯆꯪꯒꯗꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯦꯆꯤꯟ ꯑꯗꯒꯤꯗꯤ ꯀꯣꯏꯂꯥ ꯗꯔꯝꯕꯨ ꯑꯣꯏꯔꯕꯁꯨ ꯄꯣꯠꯆꯩꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯂꯣꯏ ꯊꯥꯊꯔꯒ ꯊꯝꯃꯦ ꯍꯥꯏꯕꯗꯣ ꯈꯪꯉꯀꯥꯟꯗ ꯑꯩꯈꯣꯏ ꯂꯝꯕꯤ ꯍꯟꯗꯣꯛꯆꯒꯦ ꯂꯣꯏꯔꯦ ꯁꯤꯗ ꯂꯣꯏꯔꯦ ꯋꯥ ꯂꯣꯏꯔꯦ ꯃꯔꯛꯁꯤꯗ ꯀꯩꯅꯣꯝꯇꯒ ꯍꯥꯏꯖꯧꯒꯦ ꯑꯩꯈꯣꯏꯅ ꯂꯪꯊꯕꯥꯜꯗꯩꯅ ꯃꯣꯡꯁꯥꯡꯗꯩꯗꯅ ꯁꯝꯔꯧꯐꯥꯎ ꯌꯥꯝ ꯊꯤꯅ ꯁꯣꯛꯏ ꯍꯥꯏꯕꯁꯦ ꯌꯥꯏꯕꯀꯣ ꯑꯗꯣ ꯁꯣꯛꯄꯗꯣ ꯑꯁꯣꯝꯗꯒꯤ ꯃꯊꯛꯂꯣꯝꯗꯒꯤ ꯁꯦꯝꯕ ꯍꯧꯔꯛꯄꯁꯦ ꯍꯥꯟꯅꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯀꯛꯆꯤꯡꯂꯣꯝ ꯁꯦꯝꯃꯤ ꯃꯦꯆꯤꯟꯁꯤ ꯑꯗꯨꯗ ꯂꯩꯒꯦ ꯍꯥꯏꯔꯒ ꯅꯣꯏꯅ ꯇꯧꯔꯛꯏꯁꯤ ꯃꯌꯥꯝ ꯃꯇꯝ ꯑꯩꯈꯣꯏ ꯊꯥꯖꯕ ꯊꯝꯗꯦꯕ ꯀꯛꯆꯤꯡꯂꯣꯝꯒꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯈꯪꯉꯦ ꯍꯥꯏꯕ ꯅꯣꯏ ꯀꯌꯥꯝ ꯁꯦꯝꯍꯧꯗꯦꯁꯨ ꯀꯛꯆꯤꯡꯒꯤ ꯂꯩꯔꯛ ꯈꯣꯠꯂꯛ ꯑꯦꯇꯨꯁꯦ ꯂꯣꯏ ꯆꯠꯂꯨꯔꯦ ꯌꯦꯡꯉꯨꯔꯦ ꯈꯪꯉꯦꯕ ꯑꯗꯣ ꯊꯣꯏꯗꯣꯛꯅ ꯃꯆꯤ ꯂꯦꯡꯗꯦꯕ ꯑꯗꯨꯃꯥꯏꯅ ꯊꯪꯊꯣꯛ ꯊꯪꯖꯤꯟ ꯇꯧꯕꯗꯣ ꯇꯧꯕꯤꯔꯅꯣꯕ ꯃꯣꯡꯁꯥꯡꯗꯩꯗꯒꯤꯅ ꯁꯥꯃꯨꯔꯧꯐꯥꯎ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯝꯁꯦ ꯂꯝꯕꯤꯁꯦ ꯁꯣꯛꯄꯒꯤ ꯐꯤꯕꯝꯁꯤꯅ ꯌꯥꯝ ꯍꯦꯜꯂꯕꯅꯤꯅ ꯀꯨꯏꯅ ꯒꯦꯞ ꯆꯪꯉꯅꯦꯕ ꯅꯣꯏꯗ ꯑꯩꯈꯣꯏ ꯊꯥꯖꯕ ꯉꯝꯗ꯭ꯔꯦꯕ तसेंना मग थाजबा ngамꯗꯕꯅꯤना ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯍꯥꯟꯕꯁꯦ ꯅꯣꯏ ꯃꯦꯆꯤꯟ ꯀꯩꯀꯩꯁꯦ ꯄꯨꯈꯠꯂꯣ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯄꯨꯈꯠꯂꯣ ꯏꯅꯛ ꯅꯛꯄꯗ ꯑꯩꯈꯣꯏ ꯌꯨꯝꯅꯥꯝ ꯍꯨꯏꯗꯣꯡꯒꯤ ꯀꯥꯜꯕ ꯑꯆꯧꯕ ꯕꯖꯥꯔꯗꯣ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯁꯥꯃꯔꯧꯒꯤ ꯌꯥꯝ ꯊꯤꯅ ꯁꯣꯏꯕ ꯃꯐꯝꯁꯤꯐꯥꯎꯁꯦ ꯃꯤꯠꯃꯥꯡꯁꯤꯗ ꯗꯥꯏꯔꯦꯛ ꯎꯍꯟꯕꯤꯔꯣꯕ ꯑꯗꯨ ꯅꯠꯇꯤꯕꯛꯇꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯣꯡꯖꯪꯁꯦ ꯑꯗꯨꯝ ꯃꯈꯥ order ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯋꯥꯡꯒꯣꯏ ꯀꯩꯅꯣ ꯋꯥꯍꯪ ꯂꯩꯀꯥꯏꯗꯅ ꯋꯥꯡꯒꯣꯏꯒꯤ ꯑꯩꯈꯣꯏ SBI ꯂꯩꯕꯗꯣ ꯑꯗꯨꯕꯨꯒꯤ ꯄꯣꯔꯁꯟ ꯑꯃꯅꯦ ꯑꯗꯨꯒ ꯑꯁ꯭ꯋꯥꯏꯒꯗꯤ ꯁꯦꯡꯃꯥꯏꯖꯤꯡꯒꯤ ꯅꯠꯇ꯭ꯔꯥ ꯁꯦꯡꯃꯥꯏꯖꯤꯡꯗꯩꯅ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯈꯨꯅꯧ ꯀꯛꯆꯤꯡ ꯂꯝꯈꯥꯏꯕꯨꯛ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤ ꯑꯅꯤꯒꯤ ꯃꯔꯛꯀꯤ ꯁ꯭ꯇꯦꯠꯁꯦ ꯑꯁ꯭ꯋꯥꯏꯀꯟꯒꯤ ꯍꯥꯏꯖ ꯇꯥꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯃꯨꯔꯧꯒꯤ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯖ ꯇꯥꯔꯦ ꯁ꯭ꯋꯥꯏꯁꯤꯗꯩ ꯍꯧꯖꯒꯗꯣꯏꯁꯦ ꯁꯃꯨꯔꯧ ꯂꯪꯊꯕꯥꯜ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯍꯧꯖꯒꯗꯣꯏꯅꯦꯅ ꯏꯃꯥꯏꯕꯦꯅ ꯑꯗꯨ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯒꯤ ꯑꯦꯁꯨꯔꯦꯟꯁꯇꯨꯃꯗꯤ ꯑꯩ ꯇꯥꯟꯅꯖꯔꯒ ꯑꯩ ꯌꯥꯔꯤꯕ ꯃꯈꯩ ꯍꯣꯠꯅꯖꯒꯦ ꯑꯩ ꯌꯥꯔꯅꯤꯁꯨ ꯊꯥꯖꯩꯀꯣ ꯑꯗꯣ ꯏꯃꯥ ꯏꯕꯦꯟ ꯈꯣꯡꯖꯪꯁꯦ ꯌꯥꯔꯒꯗꯤ ꯍꯟꯗꯣꯛꯄꯤꯌꯣ ꯍꯟꯗꯣꯛꯄ ꯑꯩ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯍꯌꯦꯡꯗꯣ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯦꯞ ꯇꯧꯕꯒꯤ ꯃꯇꯝ ꯑꯃ ꯂꯧꯔꯣ ꯗꯦꯟ ꯍꯌꯦꯡ ꯂꯧꯕ ꯍꯥꯏ ꯁꯦꯞ ꯇꯧꯔꯛꯄꯗꯨ ꯑꯗꯨꯝ ꯎꯔꯅꯤꯗꯅ ꯍꯌꯦꯡꯃꯛ ꯇꯧꯔꯦ ꯍꯥꯏ ꯇꯥꯔꯗꯤ ꯗꯦꯟ ꯑꯗꯨꯗꯤ ꯗꯦꯟ ꯑꯦꯟ ꯗꯦꯌꯔ ꯃꯥ ꯈꯣꯡꯖꯪ ꯍꯟꯗꯣꯛꯑꯅꯤ ꯍꯥꯏꯔꯦ ꯆꯨꯝꯃꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯍꯌꯦꯡꯃꯛ ꯂꯥꯛꯇꯣꯔꯕꯅꯤꯅ ꯑꯗꯨ ꯂꯥꯛꯇ꯭ꯔꯒꯗꯤ ꯍꯌꯦꯡ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯍꯧꯔꯅꯤ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯁꯝꯖꯜꯂꯁꯦꯕ ꯃꯔꯝꯗꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯐꯝꯗꯨꯅ ꯀꯗꯥꯏꯗꯒꯤ ꯍꯧꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯁꯥꯃꯨꯔꯧꯒ ꯈꯔ ꯍꯦꯟꯅ ꯁꯣꯛꯄ ꯃꯐꯝꯗꯣ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯈꯤꯜꯂꯒ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯌꯥꯔꯦ ꯑꯗꯨ ꯍꯌꯦꯡꯒꯤꯁꯦ ꯕꯥꯏ ꯑꯦꯅꯤ ꯃꯤꯟꯁ ꯍꯌꯦꯡꯁꯤ ꯃꯇꯝꯁꯤꯃ ꯏꯚꯤꯅꯤꯡꯐꯥꯎ ꯑꯣꯏꯒꯦꯔꯥ ꯑꯌꯨꯛꯇꯒꯤ ꯀꯩꯅꯣꯁꯤꯃ ꯂꯧꯔꯒ ꯍꯌꯦꯡꯁꯤꯐꯥꯎꯗ ꯑꯗꯨꯝ ꯄꯣꯠ ꯄꯨꯔꯛꯄꯒꯤ ꯀꯩꯅꯣꯁꯤꯃ ꯂꯧꯕ ꯌꯥꯒꯗ꯭ꯔꯥ ꯄꯨꯡꯁꯤꯡꯁꯦ इवनिंग फाउबदा ꯁꯦꯝ ꯁꯥ ꯂꯣꯏꯗꯅ ꯂꯩꯔꯤ ꯃꯌꯥꯝꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯣꯡꯖꯪꯁꯤꯁꯨꯅꯦ ꯁꯨꯛꯍꯟ ꯍꯟꯗꯣꯛ ꯃꯣꯏꯅ ꯍꯧꯖꯤꯛ ꯂꯝꯕꯤ ꯁꯦꯝꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯆꯦ ꯑꯃ ꯗꯔꯈꯥꯁ ꯑꯃ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯈꯣꯡꯖꯪꯁꯦ ꯑꯩꯈꯣꯏꯗꯤ ꯁꯨꯛꯍꯟ ꯍꯜꯂꯔꯣꯏꯕ ꯑꯗꯣ ꯃꯃꯥꯡꯊꯛꯇ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒ ꯑꯩꯈꯣꯏ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯅꯨꯄꯤ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯀꯅꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯕ ꯂꯝꯕꯤ ꯁꯦꯝꯒꯅꯤ ꯍꯥꯏꯕ ꯌꯥꯅꯈꯤꯕ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯝꯕꯤ ꯁꯦꯝꯕꯤꯔꯛꯇ꯭ꯔꯦ ꯁꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯗꯨ ꯁꯦꯝꯕꯤꯗꯕ ꯇꯥꯔꯕꯅꯤꯅ ꯍꯟꯖꯜ ꯍꯥꯏꯔꯕꯅꯤ ꯃꯣꯏꯅ ꯍꯟꯖꯜ ꯇꯥꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯨꯒꯥꯏꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ MLAꯗ ꯍꯥꯏ ꯇꯥꯕꯤꯗꯔꯦ ꯑꯗꯩ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯃꯌꯥꯝꯗ ꯍꯥꯏ ꯇꯥꯕꯤꯗꯔꯦ ꯑꯉꯝ ꯑꯊꯧ ꯃꯌꯥꯝꯗ ꯍꯥꯏ ꯇꯥꯕꯤꯗꯔꯦ ꯑꯗꯨꯑꯣꯏꯗꯤ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯊꯨꯒꯥꯏꯖꯔꯦ ꯈꯣꯡꯁꯔꯛꯏꯕ ꯑꯩꯁꯦ ꯁꯥꯃꯨꯔꯧ ꯃꯌꯥꯏ ꯂꯩꯀꯥꯏꯗꯩꯅꯤ ꯌꯨꯝꯅꯥ ꯏꯕꯦꯝꯃ ꯀꯧꯖꯩ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯣꯛꯇꯅ ꯁꯣꯔꯣꯛꯇ ꯊꯨꯒꯥꯏꯔꯤꯕ ꯌꯥꯡꯈꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ MLA ꯂꯦꯝꯍꯧꯔꯤꯕ MLA ꯌꯥꯡꯈꯩꯁꯤꯅ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯂꯝꯕꯤ ꯆꯠꯄ ꯌꯥꯗꯕꯗꯒꯤ ꯑꯩꯈꯣꯏ ꯊꯨꯒꯥꯏꯖꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯊꯨꯒꯥꯏꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯀꯩꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯩꯔꯥ ꯄꯥꯏꯕꯤ 4 ꯐꯥꯖꯤꯟꯕꯤꯈꯔꯦ ꯑꯁꯤꯁꯨ ꯈꯨꯗꯛꯇ ꯑꯊꯨꯕ ꯃꯇꯝꯗ ꯃꯩꯔꯥ ꯄꯥꯏꯕꯤ 4ꯁꯦ ꯊꯥꯗꯣꯛꯄꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯅ
ꯇꯧꯈꯥꯏꯔꯤꯕ ꯌꯥꯡꯈꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯌꯥꯡꯈꯥꯏꯒꯤꯅꯦꯕ ꯊꯨꯒꯥꯏꯒꯤꯅꯦꯕ ꯃꯣꯏꯅ ꯁꯦꯝꯕꯤꯔꯒꯦ ꯍꯥꯏꯗꯅ ꯆꯦ ꯑꯃ ꯗꯔꯒꯥꯁ ꯑꯃ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯩ ꯁꯤꯗꯗꯤꯐꯥꯎ ꯑꯩꯈꯣꯏ ꯌꯥꯡꯈꯥꯏꯕ ꯁꯨꯡꯂꯦꯞ ꯂꯦꯞꯄꯣꯏꯕ ꯑꯗꯨꯅ ꯁꯤꯗ ꯆꯠꯂꯤꯕ ꯏꯆꯥ ꯏꯁꯨ ꯁ꯭ꯀꯨꯜ ꯀꯥꯕ ꯗꯤꯂꯤꯚꯔꯤ ꯀꯦꯁ ꯃꯌꯥꯝ ꯂꯥꯛꯏ ꯃꯁꯤꯗ ꯊꯦꯡꯒꯥꯏꯕꯒ ꯈꯣꯠꯀꯥꯏꯕꯒ ꯆꯠꯄ ꯌꯥꯗꯗꯅ ꯀꯌꯥꯝ ꯇꯧꯔꯤꯁꯦ ꯃꯣꯏꯁꯦ ꯀꯔꯤꯝ ꯎꯕꯤꯗꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯔꯒꯦ ꯈꯟꯅ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄꯅꯦꯕ ꯑꯗꯨꯕꯨ ꯉꯁꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯌꯥꯝ ꯍꯧꯔꯒ ꯑꯩꯈꯣꯏ ꯊꯨꯒꯥꯏꯖꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯤꯐꯥꯎꯗꯪ ꯁꯤ ꯅꯨꯃꯤꯠ ꯐꯥꯎꯗꯪ ꯃꯅꯨꯡꯗ ꯁꯦꯝꯕꯤꯒꯅꯤ ꯁꯥꯕꯤꯒꯅꯤ ꯍꯥꯏꯗꯕ ꯇꯥꯔꯒꯗꯤ ꯃꯇꯨꯡꯁꯨ ꯁꯨꯝ ꯊꯨꯒꯥꯏꯒꯤꯅꯦꯕ ꯑꯩꯈꯣꯏꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯄꯣꯏꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯔꯤꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯃꯌꯥꯏ ꯂꯝꯕꯤꯁꯦ ꯃꯁꯤ ꯁꯥꯃꯨꯔꯣ ꯍꯥꯏꯕ ꯖꯒꯥꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯊꯨꯒꯥꯏꯕꯤꯔꯤꯅꯣ ꯑꯗꯨꯒꯤ ꯃꯔꯝꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯁꯥꯃꯨꯔꯣꯒꯤ ꯊꯨꯒꯥꯏꯕꯤꯔꯤꯕꯁꯦ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯁꯤꯅ ꯈꯨꯗꯣꯡꯊꯤꯕ ꯍꯦꯜꯂꯦꯕ ꯑꯗꯒꯤ ꯃꯤ ꯆꯠꯄ ꯍꯦꯜꯂꯤ ꯒꯥꯔꯤ ꯆꯠꯄ ꯍꯦꯜꯂꯤ ꯃꯌꯥꯏ ꯂꯝꯕꯤ ꯑꯅ ꯃꯃꯤꯡ ꯆꯠꯂꯦꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯂꯥꯏꯟꯗꯤ ꯒꯥꯔꯤꯁꯦ ꯈꯔ ꯂꯟꯇꯛ ꯇꯧꯔ ꯆꯠꯂꯦꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯂꯝꯕꯤꯁꯤꯗꯤ ꯒꯥꯔꯤꯅ ꯍꯦꯛꯇ ꯊꯔꯥꯏ ꯀꯣꯄꯤ ꯆꯦꯟꯕꯗ ꯍꯦꯟꯅ ꯆꯦꯜꯂꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣই ꯉꯁꯤ ꯇꯧꯖꯕꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯍꯧꯖꯤꯛ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯔꯤ ꯐꯥꯖꯤꯜꯂꯤꯁꯦ ꯀꯅꯥꯅ ꯐꯥꯕꯅꯣ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁꯅ ꯐꯥꯕꯅꯤ ꯑꯗꯣ ꯋꯥꯡꯒꯣꯏ ꯀꯔꯤꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯇꯣ ꯐꯥꯔꯤꯅꯣ ꯂꯝꯕꯤ ꯊꯨꯒꯥꯏꯕꯒꯤ ꯐꯥꯕ ꯑꯗꯣ ꯂꯝꯕꯤ ꯊꯨꯒꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯔꯒꯦꯅ ꯊꯨꯒꯥꯏꯔꯕꯅꯤ ꯃꯣꯏꯅ ꯁꯦꯝꯕꯤꯗꯕꯅꯤ나 ꯄꯨꯂꯤꯁꯅ ꯍꯟꯅ ꯌꯦꯡꯕꯤꯗꯔꯦ ꯃꯟꯇ꯭ꯔꯤꯅ ꯍꯟꯅ ꯌꯦꯡꯕꯤꯗꯔꯦ ꯑꯗꯩ MLA ꯃꯣꯏ ꯌꯥꯡꯈꯩꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯊꯨꯒꯥꯏꯔꯒꯦꯅ ꯊꯨꯒꯥꯏꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯣꯏ ꯃꯔꯤꯁꯦ ꯃꯤꯅꯤꯠ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤꯐꯥꯎ ꯃꯅꯨꯡꯗ ꯃꯣꯏ ꯃꯔꯤ ꯊꯥꯗꯣꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯥꯎ ꯇꯥꯖꯕꯗ ꯒꯦꯠ ꯊꯤꯡꯉꯤ ꯍꯥꯏꯔꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅ ꯆꯠꯂꯀꯥꯟꯗ ꯒꯦꯠ ꯅꯪꯈꯥꯏꯔꯨꯅꯦꯕ ꯑꯗꯨꯒ ꯃꯣꯏ ꯃꯔꯤ ꯄꯨꯔꯛꯀꯅꯦꯕ ꯑꯁꯤꯅꯤ